मियाम दा खंगन जबा ngarang tang kun gamari tha manga ing sok lising ani ga kun gi nungtil pung mari tabada lamyan ba sanglen da pauche singi publisher singi mifam ama pangthokre mifam asida makha da piri bihiram singi matang da kupna khanarga warep kaya lauke khanakhi ba hiram pauche singi pdf format thagat pa pauche singi mamal atai ahan ba warep manipur gi wang mada leiba sing da natana covid-19 gi lockdown na maram oiduna manipur gi athappa mafam sing da leiba sing pauche singi copy phangdabana tangai fadana pdf format ta thagat taba yadaba phibam lei adum oinamak pauche sing yanthokliba myoi singi interest ta yenglaga numit yongba matung da thagat pa haina yanare ani suba warep ta covid-19 na maram oiduna pauche puthokpada changliba polam khudingmak che muk plate tongan ba chemical sing amadi atai polam pum namak phangba wasilakle Manipur gi mapandagi pusilakadaba polam pum namak haujiki oina sem saba manufacturer pum namak lepkhre pause puthokpa phawba leblakpa yana leire malem gi oina yamna luba tanja oibana miyamda pau pibadi leppa yadabana leptana pause puthokpa haiba wafamda yana duna hana leiramba phibamdagi yamna sotharabasu laimai masing hantharaga phongbani maram asina miyamna matam kharadang khangbinaba ningsingjari miyamda khanganjaningba amana pauche amagi mamalga pauche puthokpada changliba senphamga khenaba lei Paoche amagi cover price tagi Paoche amagi actual cost na hena wangi Paoche puthokpada journalist sing non journalist sing amasung management staff mathau tabaga loina na printing bill maigi bill amadi che mug plate chemical sing amadi atai expenditure mayam ama changdaba yade Imphal da ayukta phongnariba Paoche kharagi mamal distributor commission makhad pijari Sangai Express English edition amadi Manipuri edition Poknafam People's Chronicle Pian Lan Pau hairiba newspaper sing asigi printed price asi lupa mariga paisa yangkai ni distributor commission na lupa amaga paisa yangkai ni hawker da yonba mamal na lupa ahum ni sana laiva ki oina printed price asi lupa ahum ga paisa hompu ni distributor commission na lupa amaga paisa kun ni loina na hawker da yonba mamal na lupa ani ga paisa nifu ni Imphal Free Press ki printed price na lupa mari ni distributor commission na lupa amaga paisa kuntra ga nithoi loina na hawker da yonba mamal na lupa ani ga paisa hompu ga nipa ni Ichel Express Naharol gi thogdang hairiba newspaper ani asigi printed price na lupa ahum ga paisa hompu ni distributor commission na lupa amaga paisa kun ni loina na hawker da yoliba mamal na lupa ani ga paisa nifu ni Iraipak hairiba newspaper asigi printed price na lupa amaga paisa hompu ni distributor commission na paisa hompu ni loina na hawker da yonba mamal lupa amani ahum suba warepta pauche puthokna bahona bada hainingai leitana awaba mayok nare government gi maikai dagi advertisement gi bill ayamba clear togdabana pauche puthokpada hena wahalle maram asina chief minister information minister amadi mari leinaba singda taksinaba haina yanakhre mari suba warepta pauche puthokna bahona bada tangai fadana changliba polam sing marang kaidravasu amadi phangba wasilaklabasu wana honaduna lepa leitana pauche puthokna bahona riba sida government gi maikai dagi piba yaba mateng pumnamak pinabak taksinaba haina yanakhe loina na topa pawamada manipur gi covid-19 control room dagi thadorokpa cherolda ngasi ayuki pung tara mathoi phawgi report ta miyoi ani amasu positive oire miyoi ani asi amana churachandpur district tagi ni sahi kunga taruk sure amadi atopa miyoi aduna none district tagi sahi kunga mathoi sure haire hairiba miyoi ani asi gi mathakta hawjik numidangi pung taruk makhai gi update ta tangpokpi district tagi miyoi amaga covid-19 positive oire haire hairiba miyoi asi masagi sahi kun sure Hairiba miyoi asi tharaga state asida punna covid-19 gi confirm case kuntraga manga sure active case na kuntraga mathoi amade recover tokhiba masing na mari sukre